Jammu and Kashmir protect of you, the mind of protect of you, Madam Japusu, India citizen Amani, Moina action when a dog, pay Tabak when a pump to pay, Moina Hazava Piri had a way, Maning Halaroshi, Natata, Sagi, dignity later, self respect later, higher Yada Yaba, in the country, Queen Han, Tali Kundi Matungagi, Manipura, Iran to air, Madam Manipuri, Matada, Manipuri, Matada, Manipur, that's a pair of a team, but the security forces in ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯀꯣꯀꯣꯃꯤꯁꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯊꯕꯛ ꯃꯌꯥꯝꯗ ꯏꯔꯥꯡꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯃꯥꯡꯖꯤꯟ ꯊꯥꯅ ꯃꯌꯥꯝꯁꯦ ꯂꯝꯖꯤꯡꯕꯤꯔꯒ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯀꯣꯃꯤꯁꯦ ꯗꯦꯜꯂꯤꯗ ꯂꯥꯛꯑꯦ ꯅꯍꯥꯟ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ DMCCꯒꯤ ꯃꯤꯍꯨꯠꯈꯩ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯈꯩ ꯀꯣꯀꯣꯃꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯈꯩꯒ ꯎꯅꯖꯈ꯭ꯔꯦ ꯎꯅꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯀꯣꯀꯣꯃꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣꯀꯣꯃꯤꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯕꯨ ꯀꯩꯅꯣ ꯇꯧꯔꯒ ꯂꯝꯖꯤꯡꯕꯤꯔꯒ ꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯒꯤ ꯏꯍꯧꯁꯦ ꯁꯤꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯣꯀꯣꯃꯤꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣꯀꯣꯃꯤꯅ ꯍꯦꯛ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯑꯆꯧꯕ ꯃꯌꯥꯝ ꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯀ ꯑꯗꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯀꯩꯅꯣ ꯃꯌꯥꯝꯒ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯅ ꯁꯥꯟꯅꯃꯤꯟꯅꯔ ꯃꯇꯨꯡꯗꯗꯤ ꯍꯦꯛꯇ ꯃꯣꯏꯅ ꯊꯥꯖꯕ ꯄꯤꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯆꯪꯁꯤꯜꯂꯝꯕꯁꯦ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯦ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯨꯝꯅ ꯍꯥꯟꯅꯒꯤ ꯍꯧꯔꯛꯄꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯕ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯦ ꯂꯥꯟ ꯅꯣꯡꯃꯩ ꯀꯥꯞꯅꯗꯦ ꯍꯥꯏꯕ ꯈꯛꯇꯪꯅꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ IDPSꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯣꯏꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯆꯍꯤ 2ꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥꯅ ꯑꯣꯏꯔꯅꯤꯅ ꯊꯥꯖꯕ ꯃꯌꯥꯝ ꯄꯤꯔꯒ ꯁꯨꯡꯆꯥ ꯃꯣꯏꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯊꯕꯛꯁꯦ ꯃꯣꯏꯁꯦ ꯇ꯭ꯔꯁꯋꯥꯔꯊꯤ ꯅꯠꯇꯦ ꯃꯣꯏꯅ ꯉꯥꯡꯈꯤꯕ ꯖꯕꯥꯟꯁꯦ ꯃꯣꯏ ꯉꯥꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯕꯅꯤꯅ ꯄꯔꯥ ꯇꯝꯃꯕꯅꯤꯅ ꯍꯟꯗꯛꯇꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯊꯦꯡꯅꯖꯔꯕꯅꯤना ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯁꯦ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯤꯅ ꯎꯅꯁꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯊꯥꯖꯕ ꯄꯤꯔꯛꯑꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏꯁꯤ ꯃꯔꯝꯗꯤ ꯃꯣꯏ ꯊꯥꯖꯕꯁꯦ ꯉꯁꯤꯐꯥꯎꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯅꯤꯅ ꯃꯔꯝꯗꯤ ꯃꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥꯗ ꯃꯤꯊꯥꯏ ꯄꯤꯖꯔ ꯊꯦꯝꯕꯗꯧꯅ ꯌꯥꯔꯅꯤꯅꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯍꯟꯗꯛꯁꯤꯗ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯐꯣꯡꯅ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯂꯥꯟ ꯍꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯃꯤꯑꯣꯏꯕꯅ ꯄꯨꯟꯁꯤ ꯊꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯃꯥꯗꯔ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯦꯔꯣꯔꯤꯁꯁꯦ ꯃꯣꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯖꯦꯔꯣ ꯇꯣꯂꯔꯦꯟꯁꯅꯤ ꯍꯥꯏ ꯔꯤꯁꯦꯟꯠꯂꯤ ꯍꯧꯖꯤꯛꯇ ꯄꯦꯍꯜꯒꯥꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯖम्मू एंड कश्मीरदा एंटी टेरर मोइसे सुंगा यादवने हाइदना मोइना तौखिबदो अदुमाइना सेम अदुगी कइनोदो अखोइदसु पामी अखोइगी मणिपुरगी प्रजानासु अदुगुम्बा कुकीना अखोइदा कुकी टेररिस्टना अखोइगी मैतेगी अखोइ येहोमी सिंसिदा अखोइदा तौइबे अटैक्से सुमाइना अखोइसु प्रोटेक्ट तौबियु जम्मू एंड कश्मीरदा प्रोटेक्ट तौबियु दुमाइना अखोइसु प्रोटेक्ट तौबियु मरमदे अखोइसु इंडियागी सिटीजन अमनी अदुना अखोइ हंदक्ति मोइना गवर्नमेंट ऑफिशियल सिंसिदा अखोइदा थाजब पिए हा तोरोइसि कोकोमीदा अखोइना हाइजनिंबना हाइसु हाइजखिबने दुइ निमित्ता कोकोमीगी उनाजबा नुदुदा अखोइगी कन्वीनर अमदि अखोइगी रिप्रेजेंटेटिव्स केदा उनाबदुदा हाइबदि मोइना एक्शन होइना तौखै थबक होइना पांथोकजुखै मोइना थाजब पिए हाइरा अखोइ मनिंग हलरोइसि नततादे अखोइसे अखोइ सागी डिग्निटी लेटबा सेल्फ रेस्पेक्ट लेटबा को कइमता हाइरागा यादा याबा अखोइगी मसागी अखोइगी कइनो लेजदबा मी होइना खनखरनि अखोइसे अखोइ इपाइपुना थंबिरमुगा अखोइगी इपाइपुगी लिंजेन अखोइगी इपाइपुगी लिंजेनसे सेसिदा अखोइना अमुबा कइनो लेसनबगा चप माननाने दुना अखोइ अमत ओइने लेबिनसे हंदक्ति मोइना थबक ओइना पांथोकट्रिबो अखोइगी हाइना हाइरिबा अखोइगी रेस्पोंसिबल ओइबा गवर्नर अमदि अखोइगी चीफ सेक्रेटरी अदगी सिक्योरिटी एडवाइजर अमदि DGP मोइसिंगसे
ꯀꯩꯅꯣ ꯇꯧꯕ ꯁꯁꯄꯦꯟ ꯆꯠꯄ ꯁꯁꯄꯦꯟ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯣꯏ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯑꯦꯛꯁꯟ ꯑꯣꯏꯅ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯃꯣꯏꯅ ꯊꯥꯖꯕ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯡ ꯍꯜꯂꯔꯣꯏꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯄꯨꯡꯃꯨꯠ ꯃꯨꯊꯠꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯃꯗꯨꯇꯪ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯃꯗꯤ ꯀꯣꯀꯣꯃꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ DMCCꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯅꯤꯡꯉꯦꯕ